ꯍꯥꯎꯈ꯭ꯔꯦꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯥꯎꯈ꯭ꯔꯗ ꯅꯣꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯣꯏꯅꯦ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯕꯁꯦ ꯀꯅꯥꯏ ꯃꯤꯅ ꯎꯔꯛꯏꯕꯅꯣ ꯑꯗꯨꯝ ꯑꯗꯨꯗ ꯅꯝꯕꯤꯔꯣ ꯄꯣꯠꯇꯣ ꯍꯣꯏ ꯅꯝꯃꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯕꯕꯥꯒꯤꯗꯤ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯕꯕꯥꯗꯤ ꯌꯦꯡꯒꯦꯁꯨ ꯐꯪꯗꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯦꯡꯒꯦꯗ ꯑꯗꯨꯝ ꯐꯪꯉꯦ ꯙꯅꯦꯅꯁꯨ ꯌꯦꯡꯉꯦ ꯃꯦꯃꯦꯅꯁꯨ ꯌꯦꯡꯉꯦ ꯃꯤ ꯂꯣꯏꯅꯃꯛꯅ ꯌꯦꯡꯉꯦ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯀꯅꯤꯗꯦ ꯂꯥꯛꯀꯅꯤ ꯅꯣꯡ ꯆꯨꯕꯤꯗꯕꯤ ꯍꯥꯏꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤꯅꯤꯅꯦ ꯃꯆꯥꯉꯩ ꯂꯣꯏ ꯄꯨꯔꯛꯇꯣꯏꯔꯥ ꯄꯨꯔꯛꯇꯣꯏꯅꯤ ꯆꯥꯛ ꯆꯥꯁꯤꯗ ꯃꯥ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯃꯥꯔꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯅꯤ ꯗꯥꯛꯇꯔꯒꯤ ꯀꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯤꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯐꯔꯕꯅꯤ ꯇꯣꯂꯣꯞꯇꯤ ꯈꯔ ꯆꯥꯖꯔꯤꯅꯦꯕ ꯆꯥꯏ ꯃꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯗꯤ ꯊꯕꯛꯇꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯣꯂꯣꯞ ꯌꯥꯝ ꯄꯤꯗꯦꯗꯅ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯋꯥꯔꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯌꯨꯝ ꯄꯥꯜꯂꯝꯅꯤꯅ ꯃꯥ ꯅꯩꯌꯥꯗ ꯂꯥꯛꯑꯦꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯔ ꯃꯥ ꯇꯧꯕ ꯃꯥꯅꯦ ꯃꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯄꯥꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯥ ꯂꯣꯏ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯂꯣꯏ ꯇꯧꯔꯤꯅꯦ ꯃꯥꯗꯤ ꯃꯥꯏ ꯃꯀꯣꯛ ꯌꯥꯝ ꯂꯤꯡꯉꯦꯕ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯟꯗ ꯂꯩꯔꯛꯄꯅꯤꯅ ꯃꯥꯗꯤ ꯃꯍꯤꯟꯗ꯭ꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯦ ꯒꯪꯒꯥꯔꯥꯝꯁꯨ ꯂꯩꯔꯝꯃꯦ ꯃꯦꯗꯥꯟꯇꯥ ꯒꯨꯔꯒꯥꯎꯟꯒꯤꯗꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯝ ꯍꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏ ꯆꯠꯄ ꯌꯥꯎꯋꯦ ꯏꯃꯥ ꯂꯣꯏ ꯏꯟꯅꯔꯒ ꯂꯩꯔꯤꯗꯣ ꯔꯥꯖꯦꯟꯗ꯭ꯔ ꯅꯒꯔꯗꯁꯨ ꯏꯃꯥ ꯂꯩꯔꯝꯃꯤꯗꯅ ꯑꯗꯥꯏ ꯀꯥꯟꯗꯗꯤ ꯃꯌꯨꯝ ꯄꯥꯟꯗꯦꯕ ꯄꯥꯟꯗ꯭ꯔꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤꯅꯦ ꯒꯨꯍꯥꯇꯤꯗ ꯑꯃꯨꯛ ꯂꯩꯔꯦ GNRCꯗ ꯇꯧꯔꯦꯗꯅ ꯑꯗꯒꯤ ꯀꯣꯚꯤꯠ ꯂꯩꯇꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯦ ꯔꯥꯖꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯑꯣꯏꯅ ꯐꯔꯦ ꯃꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯐꯔꯦ ꯅꯨꯄꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯐꯃꯟꯈ꯭ꯔꯦ ꯂꯥꯏ ꯍꯩꯔ ꯂꯣꯏꯔꯦ ꯍꯣꯏ ꯍꯩꯌꯦ ꯆꯤꯡꯉꯦ ꯑꯇꯣꯝꯕꯤꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯑꯁ ꯌꯥꯝ ꯉꯛꯑꯕꯅꯦ ꯍꯌꯦꯡ ꯂꯥꯛꯑꯦ ꯃꯃꯥꯒ ꯃꯥꯟꯅꯅ ꯃꯃꯥꯗꯧꯅ ꯂꯣꯏ ꯁꯤꯡꯉꯦ ꯐꯩ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯀꯅꯦꯕ